हौजिक फाउबगी ख्वाइदगी अपडेट ओइबा पाउ ताबिरिबा सिंबु बिसांता साइकोन मताराम नौकजरी हौजिक अहमदा मरुइबा पाउ मियामदा पिजरी एन बिरेन अमुक हन्नस मिनिस्टर ओइनबगी इंगित पिरखरे बीजेपी ना फोना बोट हुरानकी हाइना कांग्रेस ना फोंदोरकली मियोय लिसिंग अमुगा चामा सुमना मरी कोविड-19 टेस्ट ओबो मतमदा मियोय तरा मरी कोविड पॉजिटिव ओइरे खुमुक्सम जॉय किशन जेडीओगी लेजिस्लेचर पार्टी की लुसिंग बो ओइना खनख्रे मणिपुर बीजेपी ने मैजिक नंबर फंकिबा अदु मणि पावर अमसुंग गन कल्चर की मखादनी हाइना सीपीआई ना फोंदोकली मेकन मरी लेनेना थमदुना लाखिबा मॉडल कोड ऑफ कंडक्ट लोकथोख्रे लोइना कोविड मरम ओइदुना ऑनलाइन क्लास तौबदगी अंगांगसिंग मोबाइल दा लोइना ngawraklibani asi laibak chibani haina mani kantana phongdokre hauzik maruiba pausing miyamda sandona pijari lakadariba chahi mangage tamase Chief Minister N Birenna adomong makhata na Chief Minister oina ba center gi lusingba singna inget pirakre haina phongdorakli Mausina makata na hari mamangi tamda N Birenna miyam gi tawkiba thabak sing kanglup furup naidana amatoina yengkiba miyeng amadi Manipur gi sakwat thorangi thabak kaya paikhatliba yenglaga center gi lusingba singna makata na N Birenda Chief Minister gi pham sinarakpa yai haibagi thajaba leiri lonana Taranithoi Shubha Manipur Bidhan Sabha Mikal Dasu N Birengi lising makada BJP ne sit kontrakanithoi phangduna absolute majority phangbangam kibani masigi matung ina BJP gi lenga ama sodana semba galodana N Birenna lusingba yana leire Thajaba yaba paw amagi matung ina center gi makok thongba lusingba singna Chief Minister Birenda amuk hana Chief Minister oinana ba ingit pirakle hairi adubu center gi lusingba singna Manipur laktuna BJP gi legislature party gi lusingba khalaba matung da tha asigi sese taramari taramanga da Chief Minister wasak lawrba yai hairi amorom da mikhal da mai paglaba BJP gi MLA singi marakta misang khomnaba kem tawnaba yaure Yaroi hana center ga gan biya thang amal laikhrabani lunana amaga mission khomdare kem tawnare hana ngangnari basi tongani haina BJP Manipur Pradesh tagi phangba paw amana hairi nakal amoromda yengba yaba miyeng ama hauji orakle ba phibam asida tongan ba social media amari TV channel singda Chief Minister kanana oigani kanana hena pami haibini singba mayam ama phongdok na pasing asigi maringda Koina satana lamdam masigi intelligence sing senior citizen sing yauna sing tamilu sing masing unadana wakalo lawruba matam da handaki Chief Minister asi N Birena oifam toi haibaga lorana mahakna wana hona jarakpani makata na horiba sing thabak thorum sing makata na pangtok handuna Manipur asi sakotpa ingtapa purahanba mathau tai haina phongdorakli Handak tangkak ani thona pangthokiba Taranithoi Shubha Manipur Legislative Assembly gi mikhalda EVM result jinglubada BJP gi candidate na bot masing helanna bagidamag phongna huran ki haiba khangle haina AICC gi in charge Bhakta Charan Das na pawmising da phongdokre ngasi Congress baban da pangthok pa paw gi mifam amada Bhakta Charan Das na makata na haiki election gi matamda EVM sing BJP na manage tawduna thamki ECI state officer police administrative officer polling officer amadi staff sing BJP da support tawhonki poll degi aroiba pung ama kaktamak ngairaba matamda security masing khangen hengat hanki masina BJP gi candidate sing sagotna ba yamna kanna manage tawki haiba asi tai Congress bu bot thadaba pamba mi sing crime chathabani amadi maduga mari lenaba complaint tawrabasu RO sing amadi SP sing na tumina leisin ba si election team na BJP gi candidate pu sagotle haibagi asoba khudomni haina phongdokli Manipur election mamangda amukta thokideba mongda hana sunabani singba crime kaya thoki BJP na kuki militant group punduna BJP bu amuk hana sakti pairak naba yamna kanna hotnaki haujikti kuki gi samasya athoba matamda loisina bagidama kuki militant singi demand pigadabani haina phongda hairakle BJP na naga militant singbu sijinaki haujikti BJP na naga pistok auribasi awangnompo baraki miyamda khangangadabani EVM Tidringi mamangda thigedaba postal ballot adu EVM gi bot masing thiba loraga thiki BJP na terrorist ki thorong kaya ama chathari Congress worker kaya ama sathina phubi ki adu bu sarkar amadi marak asida Manipur miyam na Congress ta bot thadaki athauba amadi anauna thauna amagolona na Congress na sangsilakli kumjale singani kungamari fawbada bot 11 kudimakta chatkani numit
Mari Numiki Matungdagidi, Congress ki membership drive Taba Horagani, said Asigi Oina lack of membership enrolled Tona Bandam Tamli, April, May, Junda Block Hero, District Hero Amadi, Pausip Makatana Pijari. This Bilas Hero Kangani Haina Fongdukli Hoki Basahi, Manga, Amambasahi Sing Oikre, Makata Basahi Manga, Si Amukan Amambasahi, Oidabo Oidasano Haina, Mahana Makata na Fongdoki, Paugi from other Saruya Kiba MPCC President Eloke na Hakiba election Asida, Democracy Wahan Tok Latre, Mamang getting Tau Palingagi among Angam Bahana Duna Sasan Paibigitong Chatari, Democracy Oiba Asing Bomasak Adu election na Pangtok Labadi Congress Party na, Tam Kiba Tazaba Adu, Adumok Wedam Gadabani, Malem the Lady Bamapong Kudemakta India se democracy satpa kwadigi yamna fajaba lebak ama oina khangnaribani adubunga sidi India gi democracy gi ona taina bata mamanga gi ningthau palingegi angam bahanaduna sasan paibagi wakhalonda changsilakpana maram oiriga India amadi Manipurda democracy gi wahan thok laisilaktre first ani thona pangthokeba election da BJP ne absolute majority phangani haikiba amadi makoina kagani haremba mafumda aduma kakiba aikoina ure handak pangthokeba election asidi democracy gi miyamna khanjaba mihit na sasan tau bahayabadu oidre maramaduna India amasung Manipur karamba phibam da laklagani haibadu miyamna ubo fonglagani haina fongdokli handak stemwadurba BJP gi lenga asina laiba miyam gi damak khallaga sasan torokani haibagi asa tawi hainaduna mahana makata na hai handak pangthokiba mikhal gi hana sunabana marak asida awana kaya khangduna Congress Party budung shibiduna Congress da bot thadakiba miyam amadi Kendra Kudimakta Tumba Saba Kangdana Honakiba Wakar Kudimakpu, Tagatpa Amabadi Tawimal Kangba Uladuna Congress Party na Manipur gi miyam gi damak leptuna laikigani haina fongdokli. Haukiba pung kun gamari asida miyoi lising amaga chama sumna mari COVID-19 test over matamda miyoi tara mari nauna COVID-19 positive oikiba galona na positivity rate sada ama dasmik ahumda lairi. Janata Dal United ki party legislature singna amato ina yanaduna kumuksam joy kisan bu JDU gi legislature party gi lusing bu oina khalle haina party sig national office secretary Mohammad Nisar na thadorak pa cherol amana hari cherol asina makata na hari legislature party gi lusing ba khanna bagi thoram aduda national general secretary in charge North East ki Afag Ahmad Khan JDU gi North East executive council ki convener Senchuma NS El Lotho Amadi Party ki National Returning Officer Anil Hendersu Saruyaki Amaramda Party sina Ngarang Sulam Sanati Amadi Muhammad Abdul Nasir bu matang sida legislature party ki deputy leader Amadi JDU gi Sib Hif oina khankre cherol amada makha taraduna status gi miyang bi yengduna lengak sembaga mari lenena BJP da sawana ba party sina warep laure hairi Manipur BJP na magic number fangkiba adu Manipur amadi Gulf culture gi makhadani haina CPI na fongdokre Manipur State Council Communist Party of India gi Assistant Secretary M Joy Kumar Luang na thadorokpa cherol amana hari Mars taragani togi gi Mars tara mari fawbada New Delhi gi Ajoy Bhavan da pangtongde National Council meeting da MSC PI gi State Secretary Comrade L Satin Kumar na handak da pangthokkiba tarani thoi shuba Manipur Vidhan Sabha election da BJP ne absolute majority oibangam kibadu money power muscle power amadi Gulf culture gi pamagi makhadani haina fongdokre mikal asida BJP khakti gi oiba soba lengang ama semnaba India lengang na suspension of operation su tongnariba Kukilal Holup Singh da chawraba sampam thadaduna singi assembly kendra Singh da BJP gi mirep Singh mai paghanaba honaki haina mahana makata naduna Singh amasung tampaki assembly kendra khara da pamda hingsa gi thodok thorak padagi Lorena Torak Padiki Hirokta Mahiroi Amasuno Mena Captain Haluna Watunda, Haktangana Senaba Singh Corner Bell Tadoki Badu Lenga Asina, Criminal Singh Buyokali Haibadu Singh Natagli Masida Sunatana Ketrikau Esegi, Kendrigi Jedigi Mirab Amabuno Mena Palambadigi Hospital like Nakiba Todo. Other than Natana Wanging Tentada Yum Kaya to guide and Bagi Matakta Mioi Amabuno Mena, Kablaga Hatkibadu is that Asigi Home Department Sauna. Sang maying na bagi chatnabi ama hodorok padagi ni haina fongdokli ahan batang ki mikal numita BJP ki agent singna atop mirep sing agent changhan khidaba polling booth kharada BJP ki agent singna nampuda proxy bot thada kiba kharana EVM tugai ba thodok tengna kibadu isida pangto kiba mikal asigi itihasta ahan bani haina makata na fongdokli
Samna pangthokiba mikhal adu free and fair oikide haibadu national TV channel sing yauna print media singna khangdaraba wafum ni report toba yaba polling station chama henbagi manungda sumnatagi ahanba phase ki polling station taraga nithoi amasung ni suba phase ki oina polling station tare khaktamag report pangthok hangibadu isiagi autonomy da kut thingjinbagi chingnaba wafum sumhana phongdoki Wangjing Hodamba polling station ki report pangthokadaba mamangda BJP ki workers singna Congress ki mirep ki agent abu butam tina furam badanatana Congress thogatpa voter kharagi Aadhaar card amasung Epic card munkiba thodok tu by hook and crook pambai makhada namduna mai paktaba yade haiba BJP ki aromba saktam da mayek senglapani haina phongdokli masida sunatana sugunu kendra da Congress amasung CPI ki worker kuntra henbagi mayum maikai tugaiduna mang takhan kibagi mathakta Congress ki mirep ki polling campaign amagi mamangda khamduna leiba gari taraga Thoirom among ata thogalam kibagi thogdoksu Comrade L Sotin Kumar na National Council meeting da macha khaina thamki Mekhala sida CPI gi mirep animak chawna maiktiba phangkiba du maru oina mangchunu na sem sabo wat kibadagani lonana sel chawna thada bangam kidabadagi ni haina mahangna makhata na phongdokli mathangi mikhalda party gi mihut masing yamna kananaba local body mikhalda seru yabangam naba local amsung branch ki nauna organize tawna bo waphamsu mahangna phongdokre Manipur yauna Uttar Pradesh, Punjab, Goa amasung Uttarakhand da pangthokiba state legislative assembly gi mikhal amari Assam constituency amagi ahangba from mention na ba pangthokiba by election ga mari lenana Election Commission of India na thamduna lakiba mikhal gi model code of conduct lokthokre hairi Indian Psychiatric Society Manipur State Branch na sinduna Manip Psycho listening to Namato annual conference Lampenda Laiba ILA Hall the Pangto create or the Indian Psychiatric Society Manipur State Branch President Dr. S. Manikantana Hakibada Konai Asida Media na Lodiba Todang Chawi Aduna Media ki Paw ama Fongo Matamda Mang Tung Yanglaga Fonganingi Hana Pangto Kiba Mikal Ada Manipura Amukta Ukidriba Mapalam the Toina Tokpatong Kayama Manipura Mami Tarakli Bashi social media na Piba Siting Aduni COVID na maram orega online class tawbadagi hawrukli ba angang kaya mobile da loina ngaw bugum na tawrukli ba si tungi mirol da kudong tiningay ama orekani tawram adu da Indian Psychiatric Society Manipur State Branch ki ahal oreba member Dr. Laurembam Surchandra amadi Dr. Laipubam Asomani da lifetime member Kusina Kibagolona na ikai kumnaba utki Union Minister of State Foreign Education and External Affairs Dr. R.K. Ranjana Ukraine Russia Lana Maram Odina Ukraine da Mahitam Lobo Mahiri Taraga Humdagi Imung Manung Unaduna Wari Sanabagalona Mahiri Singh Asigi Academic Career Mang the Naba Marilena Singatan Ragalakot Payaba Taurang Lokot Nabo Honaragani Haina Tazaba Pidamle Hairi Dr. R.K. Ranjana Makata Raduna Hairi Ukraine Russia Lana Maram Odina Ukraine da Panduna Lerakiba Mahiro Yauna India Masa Singh Prime Minister Narendra Modi gi miyang makhada tek the kadin loktok page thabak leptuna chathari loinena lanna maram odina mafam aduda mahi tamba loisindana thoruklaba mahiri sing academic career mangdana ba lakhot payaba thabak sing makhata na lakhotlagani haina phongdokli Imalaba ke dabang hanbal intena lanteng naram kiba athobi sing asibung asigi midol na ningsingpam thoi haina Lieutenant General Nisukantana phongdokre Lanfam na Tawaina Pantapi Krabagorka Rifles ki Major Ngangom Jayadattagi Mafam Dakai Kumnabut Pagi Thoram Ngasi National Cadet Corps Headquarter Imphal na Sinduna Azadi ka Amrit Mahotsav Kambari Lenana Pangai da Laiba Sainik School Imphal da Pangthokre Thoram adu da Saruyakib Singh na Thoba Lanmi Major Ngangom Jayadattagi Ayekpa Mitam da Laikatuna Ikai Kumnaba Utki Laibag asigi Prime Minister Narendra Modi na government employees singi DA tha asigi sesat taraga tarukti basic salary sada kuntraga marida hengat na ba lauthoruk laba yana leire kadigumba lenga asina kongthang asi paikalak patara badi lenga ki employees sing amari pensioners singi salary su hengal agani hauji ki oina laidiba red asida sada kuntrama thoini Modi gi lenga ki wareb asina lenga ki employee lagyang kai hena amadi pensioner lak
65 हेनबदा कानब फंगलगनी हौजिक सेंट्रल गवर्नमेंट एम्प्लॉइज सिंगना फंगलिबा DA चादा 138 नि मसिदा चादा हेंगतुना गवर्नमेंट एम्प्लॉइज सिंगे सैलरी आसी यामलबदा लिसिंग कुंदा हेंगलगनी अमदि यामद्रबदा लुपा लिसिंग तरुका चात्रुक मरफू ओरगनी लोनेना एम्प्लॉइज सिंगी DA चादा 138 दा हेंगलगनी हाइरी ट्रैफिक SP कक्सिंग ताबम अजित कुमार श्रमने लुसुंगना ट्रैफिक एडिशनल SP सिटी PS की OC अमदी TCP पर्सन सिंग यावबा टीम अमना ngasi नगामपांगी लंबिरोमदा लेरिबा फुटपाथ सिंगदा आइना यादब मोंगदा नेम काइना पोचै थमजिदुना लम कंसिलिबा सिंग मायुक्ता ड्राइव चथखरे हारी लैमेरोन खोजैकोल लैकोल इम्फा की असंग मेंबर ओइरिबा खांगेंबम इबोटोन की बिष्णुपुर बाजार लेबा संगाई दा चाकलोन अमगोलोनना लोन यानना लुप असिना चथरिबा महाराज कुमारी बिनोदिनी की चामरक सुबा मपोक नुमित थौरम सही अमा चुमना पांगथोकपगेनि सुबा थागी ओइबा थौरम अमा ngasi पांगथोकरे हाइना लैकोल की सेक्रेटरी वाहेंगबम कुमारी चनुना थादरकपा चेरोल अमना हाइरी हौजिल सिलकपदा मरुएबा पाउसिंग अमुक हना मियाम द पिजरी एन बिरेन अमुक हना से मिनिस्टर ओइनबगी इंगित पिरखरे BJP ना फोंगना बोट हुरान की हाइना कांग्रेस ना हाइरी मियोय लिसिंग अमुक चामा सुमना मरी COVID-19 टेस्ट तब मतमदा मियोय तरा मरी कोविड पॉजिटिव ओइखरे खुमुकसम जोयकिसन JDU की लेजिस्लेचर पार्टी की लुसिंग बो ओइना खनखरे मणिपुर BJP ना मैजिक नंबर फंकिबा दो मनी अमसुंग मसल पावर लोना गल कंसर्ट के मखादानी हाइना CPI ना फोंगदोखरे बेखल ग मरी लेना थमदना लाखेबा मॉडल कोड ऑफ कंडक्ट लौथोखरे लोना कोविड नंबरम ओदिना ऑनलाइन क्लास तौरुबदगी अंगांग सिंग मोबाइल दा लोइना ngauroklibा असि लाइबक थिबनी हाइना मणिकांतना फोंगदोखरे ngasi oina pijariba pausing asiga loina loijare diamond radio na numidang wara matamda phongba pausi singdagi lokthokchaba maruiba pau miyamda pijaba tabiriba singbo amuka hana khurumjari Hello, kay dawragi ni nang. Oh, yore. Kay no nang yore. Nang na phone da lakpa du nati ni ay nangay dis. Ay, sida layre. Namang dilepi. Kay dawragi. Kaday paisa kaday. Is paisa thobo sa lubray bu ne anaba hangu bu sa mana kare. Ye, kari kana kay dawra ba. O doctor na ne cancer on ba yai ching nei te sok thok se na haye ta da du. Eh. Ada ta dang ba ma khang du na ba lawra du kala ma thadu aga ma ba da chatlan